ngasi sidi jaribond gi konungleikai gi mamang da leiba khoi gi kala pahar ching da khoi gi ibudhou sana chahi ahum gi ani suba irat thounibagi thouram mayam da mineng tahanjage mayam su mineng taminasi mayam bu thagachari. Konungleikai gi kala pahar hai juga khoi changli lakan da su bagi san jiglau khau na bagi ching du gi manang ko yau silakle sejik mang do ri bese masigi koi gi maham sidani koi ibudhou gi sang le di budhou mi mayama lai kuram bagi koi lagnare insi siga itu kelpo sigana koi gi dup pati na singba koi leira ga su kat pagi damka siga yoli ising thangning ma yang gi ising sina igi maruk sa pung kya bau cha tani se thoram se nungtil pung hum khai ba mi se atai lakidra na tagna arapa gi laki oh hajik jik tilimi sing china orang pa mapan gi kam jawi mapan gi kasai gi mani yaw mai oh sirja songge Bayam dulu kan dulu. Bayam siapa? Siapa macam ni? Bayam tak. Mayam si yai firollah bagi temukta Malah lebih bina. Ya boleh. Lain tu sama ina. Ya boleh. Thounam dalam pakang mana. Ya boleh. Ya boleh. Macam terena. Ya boleh. Sagri. Duk nanti ina. Ya boleh. Ya boleh. Mana pakai pun nama tu. Orang
Mayam tahu kan mana sih? ibudhou ngasi koro yai bharau thabi man jingjendra haba manilalam yai bharau koro ngasi nadai ni wang ma silai romana daput hamjillang dapai dau merang thangin lamin thada pang jing sarik chongdau ya mari nalli shavni marang lang sav video ke mana tahu Lu cak lama po? Islam dia dah, jika dah halai. Nakal amadana koi ki asa thak yoli. Sina koi ki singra, sina khaja, sina jalebi, yang makal cha thak naba item. Kan maru kan odi, cak cara po? Cak tidak. Oh, siapa satu ini tak? Mai kena saya calon sih. Oke, jangan lupa. Jaribond konungleikai ki Mad Boys ki tim ni support to be mayam. Like, share, and subscribe to view. Thank you. Okay. Milang nari. Lak pelep tri. Ima mana kerem ahum tadi laki tu. Lawat kira. Segala aku se ahan berana terus ahan melak lah. Kari dalai. Oh, mang dagi aja. Oza kiam kiri laki tu se. Baik telak pak. Oza ini menang ini nak sampai mana. Menang aja. Lagi yang lagi maruk. Namaskar. Kiam kiri ke laki se. Laku se Mani mu. Baik telak pun intra. Kena laki. Ini kan open ke lagi. Thank you. Nang di mampu ni nak nganalang ni nak pung jaga lagi. Nak ahing cakap lagi dah. Terakhir makan di pantai. Saya kira pung teret ni pandal lah. Program ni pung jabau saya tak ni. Kenapa aku boleh pun mari go? Mari bawa dum. Mari kai mau ni nak. Nang ajar tu. Apa ni? Sudah tahu dah. Sudah tiga ini. Lo coklat apa macam ni? Aman ni jauh ni.
Noi kerida lake. Kerida lai khong lai ra, natraga bike lai ra, natraga na irik soda lai ra. Kerida? Kerida lai ba? Jangan lagu tu hai ro kaite. Tuk tuk ida. Nang di kerida lai. Scooty tu lai ro kena. Khong na. Oh, noi menang ini. Khong harus dia. Noi di keri pain lai ra. Oh, do. Noi di sak lama li. Sak lama nak kang andre. Sak lama. Lam lai thaba. Palem pathau ani ahing nong len nong soiba khong len mang sa mak mang dam ni ai no ko jam na sa asa ngasigi sana chahi ahum gi thounibagi thorum se kyarak subunam tang tamdiu kai kum najaba ga loina ngasi koina pangthoi bese anirak suboina ni aduga ngasi khoigi maroina singu sinthalok asam haiba khoigi mayam sina punjan minaraga mayam punna khura minaba yabagi thouram ama tawjab maroina khoi singu sinthalok ki hoji pham koi bese khoi yamba makhon dai le aduga nawe makhon adugi sina khoi yamba sinam sina chi yamba dagi khoi samnapa wai du khoi ngasi pangthoi bese matang angamba waina kamjari ngasi kuna tawjari bese singu sinthalok asam aina koina lobu malikalaga koina ngasi ipana dipuna kidamakta leiraba miyamna koigi hajigi mitai manungda che miyam leirwa se asi koina kai hata koina ngasi leiriba ngasi koigi jamung dilipna ngasi chahi taruk pan mapung pharaba kanni ko koina chahi mari matung chahi manga taruk se koina kangjalaga koi singu sing talu haina koina likalaga ipana kandu ya de koi tawje da si koigi thone malem sin thungna paudam se yonana ba koina chahi gi ko achauba koi yai kho thoram paktok pa koigi mipum punam ki yai phana thom paktok jawni koi taw ngasigi koi na thorum sidadi koigi jaribond nataba topa mafamgi mi singdi koigi invite toba yaubra asigi mthangda koina yamna nanguna horibunina koina ngasigi mafam sisu hojujik leiri basonda mafam leiri basu koi loksanba loijadri asina koigi yaribun gi oina di lup ayamba da koina paujenjaki aduga koi yarimon thungna basu koina making chatna paujel pijaya aduga atai sumna khanga sana badadi mapanda budi haidok leikri aduga koigi yam kanna ka hena haidabi maram se kaigeno haida ngasi koina si kantori ba thabak tharam chathari busiga koigi mafam si yamna koigi pik pa haida da mi gi mafam da koigi hanagi si mafam si mayam khangnai duni budau sana seumna sigai siga leiramaga koigi khongnang pami mafam le mayam tabi rongani ko masigi mafam da koigi thabak tharam tawjabana sina mafam se khatang koigi pak sauna leitri ngasi si koi mayam sangna lawmin na ba wakan wari si sanajari so yam ngi nang thagasari do ngasi se chorok na missing kya mukti eno siga ngasi gi thounibagi thorum sida saruk ya bagi karigi bagi mideng se tang Rakna ngasi se mi chamanga mukna ngasi se saruk ya gi jaribond gi ton ba kungang singdagi amasong atopa lamdam singdi sumi lai amasong atopa phuruk kimi ekhoi se harabda na jaribond gi kelas ramai gitu lah, ibu konungleikai magi gitu lah, kelas ramai gitu lah, ibu. Atau perlu ki misu masih lain kurang masih seru ya beri. Yang lebih gani masih jam jai fabel nimit ni masih cari guding ni masih thoram se koi pangthuk se gani hai na koi sinthalu kari ai. Cimu sinthalu samna masih mayam beju khangan jari. Matam se pung kya bawa ngasi gitu kena thounibagi thoram se chatha jagani. Segi thouram se ayuk pung 8 dagi hojabani aduga nangtil pung ahum phaw chatha jagani chahi guding isu masigi matam se kajikna ondong onjin tawraga su matang sitna sumaina chatha jagani miyam su yagi through dagi koi phaujel pijari amna sigi tawak thouram koi thomni thouram asida hena Pagi dari bagi taibang mioi bagi panana bagi koi toni minasi hai se jasingbu masing leitna thagasari
jam lai bata di katop lu tu ni di. Kunci asasi thouniba tu ni.